Nopu Kurumjari 21st August 1911 France की कैपिटल पेरिस तनी नुमितु मंडे मॉर्निंग मियाम मागी थबक इंखांग ऑफिस न चिंगबा चटनाबगी यामना चिनबा मतमने इखंग खंगौदना लुवेर म्यूजियम दगी मियो अहुम मपान थोरखी मखोय हारिबा म्यूजियम असिगी मनुंगदा अहिंग लेखी लोयना हौजिक मखोयगी मकुत्ता लुवेर म्यूजियम गी यामना मरुएबा प्रॉपर्टी अमा यावरमी मदुबु मखोयना फी कंबल अमना योमसिनदुना लोना पुदुना चटकिना बोनरी असुमना मखोय मनांगनकपा रेलवे स्टेशन अमदा चत्तुना अयुक्की पुंग 9:45 की ट्रेन अमदा तोंगदुना मखोय मांगख्रे कनामतना खंगलमदे मखोयना हौजिक फेमस पेंटिंग अमा हुरानख्रे हाबिसिति अदुबु हारिबा पेंटिंग अदु इचमचंबा पेंटिंग अमा नत्ते पृथ्वीदा ख्वादगी फेमस ओइबा यामना ममिंग लेबा पेंटिंग अमनी मदुदी द मोना लिसा हौजिकी मतम असिदा येंगलगदी पेंटिंग असिगे वैल्यू असि $1 billion रोम ओइरी करी मरमदगी पेंटिंग असि असुब यामना तांगलिबा करंबा सीक्रेट आदि अरोनबा लेबजानो मोनालिसा की पेंटिंग असिगी मरुमदा लोइनाना करीगी मसी मालेमदा ख्वादगी फेमस ओइबा पेंटिंग अमा ओइरिबा हाइबन चिंगबा मयाम असि ngasiगी मिस्ट्री ऑफ मोनालिसा की वीडियो असिदगी पुन्ना खंगमिनसे The Monna Lisa was placed in the Louvre Museum in Paris in 1706. But she's about to become a sensation. The Monna Lisa is snatched from the world's most famous museum. Monna Lisa की पेंटिंग असी 1503 दा the famous Italian artist Leonardo da Vinci ने येखिबनी हारिबा मियोय असी मल्टी टैलेंटेड ओइबा जीनियस पर्सनालिटी अमनी महाक सुमनगी लाई येपा पेंटर अमखक नत्ते मयामनदी ताबदा थाजबा वाटकनी अदुबा असेंगमनी महाक इंजीनियर साइंटिस्ट स्कल्पचर आर्किटेक्ट लोइनना थियोरिस्ट अमसुनी मंगोंदा तोंगान सब्जेक्ट कयामगी नॉलेजसु सुना लेरमी पेंटिंग बु ओइगेरा कार्टोग्राफी की ओइगेरा एस्ट्रोनॉमी एनाटॉमी बॉटनी हाइड्रोलॉजी जियोलॉजी ऑप्टिक्स लोइनना इवन पैलियोंटोलॉजी की नॉलेज पाव लेबा मीनी सिगी मतंगदा नैनाबदा लोइबना यारोय अदुना अखोय मेन टॉपिक पेंटिंग की वारी रोम लाक्सी अहानबदा हाइबा मोनालिसा की पेंटिंग असिगी आइडेंटिटी असी कनानो हाइबसिनी पेंटिंग असिदा येकलिबा मिसक मागी आइडेंटिटी की मतंग असी मयामना यामना खंगनिंगबा क्यूरियस ओइदुना लागली मसिगी मतंगदा अहानबोइना फोंदोखिबसी जॉर्जियो बासारी कोबा इटालियन आर्टिस्ट अमननी महाक 1550 दा लियोनार्डो डी विंसी की ऑटोबायोग्राफी इखी बसारी की मतुंगिना पेंटिंग असिदा यावरिबि नुपी असि लिसा गेराल्डिनी कौबी अमगिनी महाक फ्लोरेंस सिटी दा लेबा सिल्क ट्रेडर फ्रांसिस्को जियोकोंडो कोबा मियोय अमदा लुहोंकी बसारी की मतुंगिना फ्रांसिस्को ना पेंटिंग असि मागी नुपी की दमकता कमीशन तौखी हाइबदी यहनबनी हाइबसिनी असुमना मसिदगी पेंटिंग असि की ममिंग अनि थोरखी अहानबा ममिंग दी मयामना लोइना खंगनरिबा मोना लिसा असि लाखी मेडोना लिजादगी ट्रेडिशनली मैडम वर्ड असि इटालियन लोंदा मेडोना हाइरगा सिजनै अदुना मेडोना लिसा हाइबदी मैडम लिसा हाइबनी असुमना मेडोना की शॉर्ट फॉर्म ओइना मोना विथ डबल एन ई की मसिबो मुक इंग्लिश ता इबा मतमदा एन अमा ड्रॉप तौरगा MONA मोना इखी असुमना हुजिकी मतमदा मोना लिसा की मीनिंग हाइरगदी मैडम लिजा और लेडी लिजा हाइबनी अदुगा मोना लिसा की अनिसुबा ममिंग ला जियोकोंडा मागी लुहोंग मतुंगदा लिजा गार्डेनी की मिंग असि लिसा जोकोंडो द ओनकी इंटरेस्टिंग वरिबदी इटालियन लोंदा जोकोंडो की मीनिंग असि लाइट हार्टेड और चेयरफुल हाइबदी हराव नुंगाइगनबा मोमोनोकन बाइबनी लोइनना मोना लिसा की पेंटिंग अदुसु मागी स्माइल मोमोन मिनोक अदुदनी यामना फेमस ओइरिबसिसु असुमना मसिदगी मागी ममिंग असि लाकी ला जोकोंडो फ्रांस ता जोकोंडो वर्ड असि जी की मोहता जे ओइना इनै अदुना जियोकोंडा असुमना लुवेर म्यूजियम दा लैरिबा मोनालिसा की पेंटिंग असि फ्रेंच लोंदा ला जियोकोंडो हाइना इरगा लैरी अदुबु 1550 दा बासारीना रिबल तौख्रव फोंदोख्रव मतुंग फावबदा मदु असेंगबनी हाइबसी मियामना थाजो हाइबा यानरमदे तोंगान बा थियोरी के अमा पुथोंगनरखी पेंटिंग असिदा यावरिबी नुपी असि अतोपा नुपीनी खरना मसी लियोनार्डो दा विंसी की ममानी खरना इटालियन एरिस्टोक्रेसी दा बेस तौबा कनागुंबी क्वीन अमनी अदुगा यामना नोनिंगबा हाइगद्रा इंटरेस्टिंग ओइबा हाइगद्रा थियोरी अमना मुक मसी लियोनार्डो मसामकी पेंटिंग नि हाइबसिनी मसी कनागुंबी अमतगी नते लियोनार्डो ना मसामकपु नुपी अमा ओइरंबा तारगदी कमाइना ओइरंगनी हाइबदु इमेजिन तौदुना सागतुना येकपनी हाइबसिनी हारिबा थियोरी असिबु लिलियन स्वार्ट्स कोबा आर्टिस्ट अमना 1987 दा आर्टिकल अमदा याम फजना इदुना प्रोमोट तौरमी माना डिजिटल टूल सिजनदुना मोनालिसा की अमदी डी विंसी की सक्तंबु कंपेयर तौदुना अनीगी मानवा सिमिलैरिटी अदु उटनबो होनकी अदुबु सिगी लॉजिक असिददी एनी पर्सन अनिगी इमेज अमागी मथक्ता अमा थमलगा मानबा दुम उटपा यागनी अदुबु ngасidi फेक के अमबु बेस तौरबतुंग मसिदा यावरिबी नुपी असि लिसा जोकोंडोनी हाइबसी सुंसोय सोइद्रे हाइना लौबु यारे
Florence ta leiba Giuseppe Palanti kauba professor ama masigi matangda haidi identity asida chahi 25 kunmanga changna research tauki loinana archive thiduna puthoki 2004 da masigi chap chaba evidence su fangbangam masibu proof tawya ba mahangna simasu fangki Da Vinci gi family ga Francis Gioconde gi family ga matamdu de yamna close oirami haibasi sida sunatana Lisa gi luhongbagi register date asi 1495 ni haibagi record su fangbangam matamdu da Lisa gi sahi asi 16 years surami aduga Francisco gi na matamdu da 30 years surami aduga maromda mu Leonardo gi mapa amadi Lisa gi husband anisi yamna close oina tinaba maramna lai asi yekpagi commission asi magi husband na tohonbagi mohutta Leonardo gi mapana tohonbo oirambasu yai haibasini Palanti gi matungina painting asi yekpa matamda Lisa gi sahi asi 24 sure hari loinana painting asi bu yekhibagi maram ani leiri hari ahanba maramna year 1503 da Francisco amadi Lisa na makoigi masagi yum ama leiki natragana ani suba maramda December 1502 da magi ani suba machanupa pokiba matamni ani suba maram asina hena probable oi maramdi masigi chahi ahongi mamang 1499 da Lisa magi machanupi ga kainaki leikide Monna Lisa gi painting si munne yengba matamda magi masamda parda manba fi apaba ama upa ugani masibu morning bell haina mayamna khangnei masigi parda asi family da kanagumba ma leikidaba yawa matamda da upa parda ni matang sida hangba yawa wahang ama muktole madudi Da Vinci Italian machani Monna Lisa su Italian machani adu eragadi masigi painting asi France ta kamdongna leram libuno haibisini masigi maramsi in the year 1516 da France ki king Francis I na Leonardo da Vinci bu France ta laktuna leiranaba invite toroki masina maram oiraga Da Vinci Italy dagi France ta ship toroki loinana mana Monna Lisa gi painting busu puduna laki historical record tadi masi clear oibadina te adubu hainei matam du fawbada Da Vinci na painting adubu yekpa loisandri haina painting adu yekpa hokiba chahi 13 gi matung fawbada mahangna painting adubu modify tawduna hena fajanaba semdok semjin tarami masigi matung 1519 da ningthaugi konungda leiringi matam Leonardo da Vinci tayongpan thadoki si kirami loinana hairiba painting adu ningthauna magi royal collection oinaba thamjinki masigi matung chorakna chahi chamaga yankairom leraga 1797 da French Revolution gi iholaki asumna painting adubu ningthaugi konungdagi lokthokna Louvre Museum da thamki masina maram oraga 1911 da Monna Lisa bu huranki video horopada in haja kibadu masibu huranbagi mastermind na Bencinjo Perugia mana magi mamanaba aniga manaraga painting asibu huranki Makoi humak Italian machani magi matung inna painting asi Italy da leifam toi France da leigada nate haibasini aduna masibu huran duna Italy da puduna chatki asigumba yamna famous oiba painting am buran baibasi araiba nate highly risky oiba thabakni especially masigi value asi asukematik wangba millions of dollar oibana sida laktringi mamang masigi painting asi Karigono yamna special oiribasi haibado mu yengsi masigi ahanba maramda Monna Lisa gi painting asi karigumba che natragana fi or canvas ta yekhiba nate masi popular wood hariba u makal asida yekhibani matamduda masi Italian painter singi favorite wood u makal amani layekpagi ani subada painting asigi size asi yamna chawbudi nate screen gi photo asida chawrapa size asi uba phangani manakta lelio mi sing asi yenglaga masi 77 cm sangba 53 cm pai masibu yamna special oina lawgi maramdi matamduda painting asi ahanba painting ni maduna mioibada yamna close oina focus tawduna yekpa masi half length portrait amani hojiki matamdadi masi yamna common oire adubu matamdudadi asigumba painting asi kanamatana yeknaramde overall da painting asigi color grading yengbada brown amadi yellow gi shading yam marang kaina yawba ugani yengbada painting asi yamna dull oina uba asumna tawribisigi maram asi ani leiri ahanbada painting asigi mathakta varnish layer ama paint tawri masina moisture haidi ising manilna painting asida akaiba pidanaba maramdi lai asi uda yekpo oibana humidity amadi moisture dagi ngakthoknabani expert sing matungina painting asi matamgi matungina bleaching tawba machu sitharapa tengnai hairi originally painting asi yekpa matamda oikiba machu aduna hena bright and colorful oi hairi loinano masibu mioy kharana recreate tawnaba sonaki originally masi kamaina urungani haibadu yengnaba
Da Vinci na painting asibu yekpata yamna special oiba akhanaba painting style ama sinaki madubu sumato haina khangnei the technique of blending haidi mix tauba lonsanna ba haibani Monna Lisa gi painting gi background da uriba landscape scenery asi Italy gi Arno Valley ni masigi background asiga Monna Lisa gagi marakta boundaries or outline amata laite outline bu blur tauba loinana color bu blending tauba asini sumato gi technique asi aduga masigi secret asini Monna Lisa gi smile minok ki manumda leiriba angapa mystery painting asi yamna realistic oiba portrait mani magi momon minok asida munna serious oina yengli makai photo asisu serious oiba hengalakani aduga magi mid ani sida focus tawga yengmu matamdana hena momon nok padawna ugani painting asigi atai any part background oigera forehead oigera mamit oigera yengmu matamda masiga manaba effect u fangani Lisa gi smile minok asi hengalakpagum phawgani kaigumba adomna magi minok asida focus tawdaba taragadi masigi minok asibu tana ba khonabada Da Vinci khwadagi hena matam kyama changna honaki mangna hingkayama Florence ki hospital amada fawlek tuna dead body singdagi face maithongi skin phawa lokthok tuna study toromi kamaina miyobagi maithongi muscles amadi nerve singda smile momon minok nokpage haibadu yengnaba chinbalgi muscle singbu dissect tawba haibasi yamna waba ma oirami magi oina maramdi chinbalgi muscle sing asi yamna pikpa loinana yamna su yamba maramna experiment asida Da Vinci na even horse Joconde phawa study torami mana miyobagi expression bu Jogolga compare torami Monna Lisa gi smile asigi matangda Da Vinci gi obsession masina loidri sigi matungda mahangna optics tasu research torami masigi knowledge asigi matengna mahangna painting asigi shadow mami dasu hena kok thadaduna yeklami aduna karigumba domna peripheral vision dagi Monna Lisa bu unaba habadi adomna Monna Lisa bu direct yengdragasu side nakanda yenglagasu magi smile minoki effect adomda fangnabani Monna Lisa gi chinbanda munna yengma matamda magi central line asi flat oina lei sinani koina magi chinban gi minok asi yengma matamda noktabadawna uriba aduga amaromdana amuk sumato gi technique ki matengna semkhiba sedo mami aduna painting gi adai mapam singda yengbadadi masi nokpoina uribani makha tarakpada Monna Lisa gi painting asi amakhak natte ani suri hargadi mayam thajabigadra adu masi conspiracy theory natte asengbani mayamna khangnariba Monna Lisa gi painting aduga hairab manaba painting amasu matamadu da yekhi ani suba Monna Lisa gi wari asi 1504 dagi horaki Raphael kauba topa legendary artist amana pen amadi ink kolom amadi muki matengna rub sketch ama yekhi painting adu screen da uriba sumna oirami masi Louvre da leriba Monna Lisa gi painting ga compare tarogadi khenaba mayam ama u fangani matang asida researcher singna khalami Raphael na masi actual Monna Lisa bu yenglaga yekpo oirangani masi keshoru wafam nati haina dubu masi ki theory asi 1993 da German art historian amana disprove tauki lali haina aduga Professor Palanti aina hanachu pankiwa chahi kunmanga Monna Lisa gi identity ki matang da research tauki haiba miyoi asina su confirm tauki artist Raphael Florence da Gioconda family gi yumgi hek mamangda matam khara lerami habasi adu ergadi Raphael nasu chap manana masagi oiba painting ama same subject chap manaba nupi loinana chap manaba posta phamanduna yekhibra habisini masi tabda thajaba yamna watkadaba mani natragana masigi paku masi atopa Monna Lisa gi painting amasu exist story leiri habisini madubu yengduna Raphael namagi drawing adu yekhiba oigini sini asumna ani suba Monna Lisa gi painting asi malemgi miyam mamangda reveal taraki 1914 da London gi manakta leiba novelist John R. Ear gi manakta anoba version Monna Lisa gi leramba thengnarki screen da uriba sini anoba Monna Lisa gi version masigi painting asigi basis tani Raphael na magi drawing gi sketch ama yekhibadu masigi ani su version asi Monna Lisa gi Louvre museum gi Monna Lisa dagi fit humakai sangba heli aduga fit manga pakposu heli aduna painting ani si compare tawba matamda khenaba ahum u fangani ahanbada anoba Monna Lisa da yauriba nupi asina hena naha young oiba heli ani subada painting asigi makok asi manglomda tilted hena pairap tawba aduga ahum subadana anoba Monna Lisa gi expression asi chamchamba straightforward and clean oiba magi smile minok asisu Louvre museum gi Monna Lisa da cheliba mysterious smile adugum oidaba yamna khenaba loinana background da kalam anima uriba asisu Raphael gi drawing da su uwa fangi Hariba maram asibu nainaro matungda expert singna anauba theory ama puthoki madudi Leonardo da Vinci na Monna Lisa gi painting ani da thabak tauki haibasi painting animak Leonardo na yekibani adubu
Kona fangkiba Monna Lisa gi painting asi Da Vinci gi ahanba version ni Monna Lisa gi hana yekiba matamduda magi style da experiment toromi aduna masigi painting asida Monna Lisa asi hena naha oiba young oiribasi atopa Monna Lisa duga compare tawu matamda masigi theory asi ngasi phawda debate tawnaduna leiriba theory amani 2010 da Monna Lisa Foundation na anauba Elsewhere Monna Lisa asida investigation chathaba hoki masigi secret adubu khangdoknabagi damak loinana makoina amuk anauba theory ama mu putoki madudi painting asigi maithong face amadi magi makhut asidi Da Vinci na yeki adubu background di kanagumba inferior artist haibadi wairamba yai magi workshop aduda magi makhada thabak tawba artist amana painting asibu complete finishing tawba oiramgani haibisi hariba theory animang asi ngasi phawda theory aduma oiduna leiri maramdi masibu chapchana proof tawba yaba karigumba khudam changdum amata phangdabana haujimu Monna Lisa gi painting huran kibagi matangda amuk lakse huran bagi mastermind Vincenzo tasengbadi Louvre Museum gi employee amani nongma mahakna museum gi kachin namada changduna lotuna ahing chupa ama leiki adugi matung mathangi ayukta mana painting adubu huranduna thoraki mahaki matungina Leonardo da Vinci Italian ni aduna painting asisu Italian museum amada leifam thui haibisini asumna lai asi huran kibagi paw asi hek phangbaga Prithvi pumbagi news headline da masigi pawna wai chaiki masing langamdraba detectives kayama thadokuna thiba hoki painting asi kanana huralibunu haibdu khangnaba thabak kana paikhatba hoki adubu kanamatana masigi mari makhong phangbadi ngamkide sahi anirom chupna Vincenzo na painting adubu magi manakta losinduna thamki mana khalami kari toksige masibu haina Prithvi pumbada masibu thiba hotnari finally mahak impatient oibadagi painting asibu yonnaba honaraki Florence City da leiba art dealer ama mamingna Giovanni Poggi kauba miyoi amada mahakna painting asibu yonnaba honarami Giovanni na suspicious oiba chingnaba phawrami loinana painting adugi maningdi yauriba stem adubu ubadagi mana confirm tauki masi run kiba painting adumangni loinana mangonda wall gi most wanted item ama yonnaba honare habisi asumna masidagi Vincenzo faki loinana mahak tha taruki oina jail da leinaba punishment piki painting adubu amukana Louvre Museum da puraktuna thamki 4 January 1914 da ngasisu painting asi museum asida thamli bulletproof glass na khajinduna yamna strict oiba climate control tawduna humidity maintain tawduna 50% dagi plus minus 10 thamduna temperature strictly maintain tawduna 18 to 21 degree Celsius ta thamduna loinana high security alert ta thamli ngasigi wari pumba asigi khwaidagi interesting oiba ma haragadi masigi painting asibu huran khraba matungdagi Monna Lisa gi popularity asi yamna hengalaki loinana world gi number 1 famous painting oiraki tasengbani huran bagi thawdok asigi mamangda Monna Lisa gi painting asi aduk hangna famous oiba painting ama oiramde art tangaujaba pamjaba mioi khaktana Monna Lisa gi matangda khangbani adubu common people singdi Monna Lisa karino haibasi khangnaramde ngasidi Monna Lisa gi painting asibu yengba malem pombagi miyam laktuna mine krikri inaduna yengba laknari adubu masigi popularity asigi blame or credit asi sumnagi Vincenzo na oigani haibasidi haibada haimanba thokloi matang asida masigi video asi loisinjage video asina adomda anoba khara khangjinba natragana kanaba khara dorsu pi haina khanbiragadi video sibu like share loinana channel asi matungdasu kanaraba interesting oraba video topic kya ama puduna laksage puna pu Tasi Khangsi marketagi kai khunabo chari